अहानबदा मरुओइबा पाउ एनी कुकी ट्राइब असे मणिपुर की एसटी लिस्ट की लौथोकनाबा मिनिस्ट्री ऑफ ट्रैवल अफेयर्स ता ताक्सिनग्रे मणिपुरी ऑटोनोमस काउंसिल अमा सेम्बियो हाइदुना असम के चीफ मिनिस्टर हेमंत बिस्वा शर्मा दा मेमोरेंडम पिसिनग्रे नागा ताबा मफम सिंगदा अनसमना लेंगा की लोइसंग सिंग थिंजिनबगी खोंजंग चंगसिनबा हौग्रे अमदी सेक्यूरिटी फोर्स न सेनकाय थुंखाइदा चेनाबने हाइबा तोंगान तोंगानबा लालहौलुकी एक्टिव केडर क्या फगतख्रे खुमजरी ममी टीवी ने संदोकचबा मणिपुरी पाव मियेंग ताबिलिबसिंगबु हानबमक्तदा nganगom पिंगकुना तरामना ओक्चरी पाव संदोकना पिजरी इंडियन कॉन्स्टिट्यूशन की आर्टिकल 342 की मखादा एनी कोकी ट्राइब असे मणिपुर की एसटी लिस्ट की लौथोकनाबा थादौ इनपी मणिपुर अमदे मैतै एलायंस के माइकैदगी इंडियन गवर्नमेंट के मिनिस्ट्री ऑफ ट्रैवल अफेयर्स ता ngase मेमोरेंडम पिसिनदोना तक्सिनख्रे मिनिस्ट्री ऑफ ट्रैवल अफेयर्स ता पिसिनखिबा मेमोरेंडम अदोदा पालबा मरुओइबा वरुसिंगदे हौखिबा चाही इंग्लिशिंग अनि कुनगा हुमदोइगे जनवरी दा पांथोकिबा स्टेट कैबिनेट मिफमना एनी कुकी ट्राइब असे मणिपुर की एसटी लिस्ट की लौथोकनाबा वरेप लौख्रबनी लोइनना हाइबा वरेप अदो थबक्ता ओंथोकनाबा चाही दुमकी फेब्रुआरी 9 दा इंडिया गवर्नमेंट ता रिकमेंड तौख्रबनी एनी कुकी ट्राइब असे मतमदुगी गवर्नमेंटना पॉलिटिकल मोटिवेट अमगा लोइनना हौखिबा चाही इंग्लिशिंग अनि अहुमदा शेड्यूल ट्राइब लिस्ट हापचिनखिबनी हाइरी मसी यामना थीना सोइरबा गवर्नमेंट की खोंगथांग अमनी हाइना लौरोइदबगी मरम लेते एनी कुकी ट्राइब असे मणिपुर की एसटी लिस्ट चलहन्नबा नत्रगा मसीबु शेड्यूल ट्राइब अमा ओइना सखंगबा यारोइ थादौ ट्राइब असे कुमजा इंग्लिशिंग अमगा चमापन यांखै माथोइदगी रिकॉग्नाइज तौख्रबनी एनी कुकी ट्राइब ना कुकी पुमनमकी महुसिनबा यारोइ मरमदी कुकी असे ट्राइब अमा नते लोइनना मसागी लोल लेजबा फुरुपसु नते मरम अदुना एनी कुकी ट्राइब असे मणिपुर की एसटी लिस्ट की खुदकता लौथोकदबनी हाइरी जून की तांग कुनगा हुमदोइ निंगथौकाबा नुमित असम के मरुओइबा लोक कयाना अमत्ता ओइना सेमलाबा मणिपुरी ऑटोनोमस काउंसिल डिमांड कोऑर्डिनेशन कमिटी असम की मिहुत सिंगना असम दा लैरिबा मणिपुरी सिंगी याइफनपगी पांदमदा मणिपुरी ऑटोनोमस काउंसिल अमा सेम्बियु हाइदुना असम की चीफ मिनिस्टर श्री हेमंत बिस्वा शर्मा ईबा मेमोरेंडम अमा कासार के डिस्ट्रिक्ट कमिश्नर श्री मेडुल यादव की मफमदा खुसिनख्रे खुसिनख्रेबा मेमोरेंडम अदो सोइदनमके असम की चीफ मिनिस्टर हेमंत बिस्वा शर्मा की मफमदा यहोन्नबा होनगनी हाइबगी थाजबा पिरखे मणिपुरी ऑटोनोमस काउंसिल डिमांड कोऑर्डिनेशन कमिटी असम के चेयरमैन कांगबम शांति कुमार सिंहना लुचिंगबा मेमोरेंडम पिसिनबगी खोंजंग अदुदा कोऑर्डिनेशन कमिटी असिगे वर्किंग चेयरमैन एडवाइजर NGANGOM रोमाकांता को कन्वेनर डॉक्टर राजू खुमुजाम सेराम हेराजेट कोंथौजम सुनीता जॉइंट कन्वेनर ओक्रम लखीकांता ट्रेजरर अथोपम नितिन मेंबर खेत्रिमयुम इंद्र कुमार अमसुंग कंसल्टेटिव बॉडी के मेंबर डॉक्टर KS दिरेन सिंह बा म्योय सिंह सरुक याखी कोऑर्डिनेशन कमिटी असिना अथुबा मतम गे मनुंगदा सिलचर मयोंदा सिट इन प्रोटेस्ट अमा पांथोकलगनी अमदे मियामना सरुक याबियु हाइना चेयरमैन कांगबम शांति कुमारना फोंदोरगली गवर्नमेंट ऑफ इंडिया ना ममांग सही की इंग्लिशिंग अनि कुनगा मरी के फेब्रुआरी 9 दा इंडो म्यांमार ngमखै परिंगदा
Chana halamba Free Movement Regime FMR Tupjin Kiba Amade Ngamkai Paring Asida Sambal Kabagi Tabal Maka Sataragani Haiduna Fungdorapagi Mayokta Yaning Daba Fungduktuna Ngasidagi Hauraga Tha Siki Kungataret Fauba All Naga Student Association Manipur Ansamna Naga Thaba District Singda Laiba Lengaki Loisang Sing Tingjin Bagi Kongjang Sangsilagani Haina Lautok Kraba Matung Ngarangdagi Lengaki Loisang Sing Tingjinduna Kongjang Sangsinba Hokre Kongjang Asida Ansamga Chatminaba Lup Sing Su Saruk Yabaga Loinana Naga Miyangi Law Lam Amasong Naga Imung Manung Singi Integrity Ngaknabagi Damak Kongjang Ase Jangsin Bada Saruk Yagani Hairi Kongjang Ase Kaktanatana Ngamkai Sambal Kabada Jangba Masak Matum Sing Puthok Usin Tauriba Agency Supplier Sing Amasong Lanai Miyo Yauna Contractor Amasong Transporter Sing Naso Kudaktagi Sambal Kabagi Tabak Lepaga Loinana Tabak Asida Jangba Masak Pibagi Tabak Su Kudaktagi Lep Kadabani Hairi Kanagumba Singna Wafam Asigi Mayokta Tabak Satarak Labadi Maduda Thorakba Afafataki Daita Masamasana Pujagadabani Hairi Security Force na Senkai Tumkhada Chenabani Haiba Tongan Ba Lalholuke Active Kedar Kya Fagat Kre Ngarang su Security Force na Tibo Humbagi Tabak Jataduna Thobal District Manungchana Laiba Kiam Sefai Kong An Bidagi KCP gi Active Kedar Ama Fare Hari Faraba Myoy Adudi Nong Thombam Roshan Singh Chahi Nifugamanga Huika Makha Laikai Dagini Hari Mangon Dagi Mobile Phone Ani SIM card Ama Loinana Wallet Ama Fagat Ke Hari Amaronda Imphal West District Manungchana Laiba Sagolban Morang Hanubada Laiba Mayumdagi KCP gi Active Kedar Ama So Fare Hari Faraba Myoy Adudi Sadopam Manos Maitai Chahi Kungahumdoi Mangondagi Mobile Phone Ama SIM card Ani Fagat Kre Loinana Manipur Police Thadorokpa Waron Amana Fungdorakli Numit ama ani asida nong khajik sukiba sina maram oiraga lamdam asigi lambi sorokta ising thumjin khiba amade lambi fatabana maram oiraga miyamna sathok chasin tawbada khudongcha daba kaya mayoknare lamsang masong tawthong phawnaba lambi mathakta ising sensin lakpana maram oiraga lambi chatpa yadabadagi miyamna sathok chasin tawnaba da khudongcha daba mayoknaduna lambi asi fawduna chatkadaba myoising lambi koithokna chatnare hairi Amaramda nong chubana maram oiraga turel imai sing wangkhalakpana miyamna amuk hanna ising isau tholakadra haibagi mipaiba poknari Thobal Hauka Kiam Sifai that Laiba Yai Coaching Center come boarding excursion that Kiba Gari Amabo Gang Kutpo Manba Myoikrana Akai Atoy Tohalakpa Gari driver bo Tamtina Pubirakpa Amasong excursion da Yauriba Pikliba Angang Kaya Yauna Guardian Sing da Aki Akang Pohalak Kiba Tawongbu Waito Kiam Sifai Hauka Amasong Thobal Kunogi Club Taraganipan upon Baluk Ama Oriba Maitei Community Joint Coordinating Committee MCJCC Amasong Women Wing na Pende Atuba Matamgi Manungda Gang Kutpo Asina Miyamda Sengdok Pidao Haina Fungdorokli Ngarang Babu Bazar da Paugi Mipam Ama Pangtokladuna Women Wing Secretary Pebam Indrani na Fungdorakpada Ngarang Sat Kiba Excursion Ado Coaching Center kam Boarding Center Asida Lairiba Pikliba Mahiro Singh Asi Chahi gi Oina Chatpa Excursion ne Halakpagi Lambida Sendra dagi Tholaklaba Matung Morang Langkai Khara Helakpa Aduaida Gari Macha Anida Tongduna Lakpa Myoy Ahunga Excursion Chatliba Bus Asiga Lambi PP de Haibagi Matangda Khara Yetna Batlaiki
bus adu khamduna nungainadaba pumnamak loisinaraba matung amuk hana myoising aduna ahenba myoi khara khomduna puraklaga Bisnupur yaudringegi labuk lamhang amada bus adu khamduna aki akhang kya pohalakhiba thong adu yamna pentaba thodok amane bus adu da tonglakpa mi pomnamak kumthahalaga pikliba angangsing amade guardian sing adugi mamang maktada bus ke driver bu phubiba amade bus thugaibana chingba kaya tawrukhiba sina angangsing ase matungda excursion chatlu haiba yagani thajadre Birjit kauba myoy amana lusingduna lakhiba lup ase karamba lupno Birjitna lusingduna lakhiba lup aduda arambai tengolgi symbol logo yekpa gari ahum mari yauramba sina miyamda hena wakhal tay naba ama fohle luraba leba ki tanpham aseda atopa community singna noknagadaba amadi kanglup maselgi marakta pamdaba thodok thoknaba sinba manba thong ase matung amuk hanna thokhanbigano amade Birjit ke lup ase karamba lupno haibadu miyam khangna phongdok pirau haina phongdorakli ki haiba bike ko ba mang sinsina tanaraga makoi oba myut mya khomamaga gari se amuk thatpani haiba kaino si skasala se atuki matik pikli ba mang sinchu yawi garsian chu yawi oza chu yawi adu bu makoina angang myam ma magi oiba madudai duda akoina Birjit ko ba angang ma lup amagi lusing badi manba adu bu karam ba lup ki lusing bano haibadi khamda ba angang magi lusing makhada manba angang myam ma khomamaga mi myam ma khomamaga bus manuda tongba oza sing amasung guardian sing loina kumtha halaga thuba chaiba khana chainaba ningai sangrana pathokba masi aikoi iramdam sida aikoi lup sida aikoi masien maktada atopa community naga atopa laibak sing naga tanaga yamna nokngi dawba thawong adugu thawong bi aikoi atuki mati masigi thodo Security force na ching amasung tampaki mafam singda search operation chathaduna khulai phagatpagi thabak ngasisu leptana chatharakpa oina yamlaba khushu khulai kya phagatpa ngamkhre ngarang so Imphal West District manungchana laiba Kangchup Kharang area porom singdagi phagalaba khulai sing adudi .303 rifle ama magazine yauba 9mm carbine ama single barrel ani magazine yauba pistol mari local made pipe bomb ama smoke grenade ama baufing ani 12 bore cartridge ani AK maru ama camouflage shirt ahum phagatpa ngamle haina Manipur police na thadorokpa warol amana phungdorakli Manipurda numit kharani seda akanba nong chugani haina meteorological department na phongdorakli meteorological department na Imphal center gi report amagi matung ina numit kharani seda Manipur gi mafam ayambada yamna kanna amadi mayai oroki sangda nong churaba yai hairi IMD gi report asina makhata na hairi bade none jorabam senapati da ngasi akanba maongda nong chukre masi lakadoriba numit kharani asisu ahongba lairoi hairi aduga Ukhul district ta mayai oina nong chugani masigidama orange alert lauthokre numit kharan seda India gi awang nongpok nongchup amadi nongpok ki mafam pomnamakta akanba nong lei hairi Ukraine gi mafam kyada Russian force na drone amasung missile attack tawduna mioi tara hina sen khre hairi Ukraine gi air force na phongdorkibagi matung ina Russia na sasinaba amasung asengba drone chahum yangkhai gi mathakta sejanaduna ballistic missile taramathoi amasung cruise manga su kapsilaki hairi air defense system na drone chahum kuntra mapan electronic jam tawki aduga target yaudringaida missile taramanga su manghanki haina Ukraine Air Force na thadorokpa warol amana hairi haukiba hingda akanba maongda attack chatharakliba se chayol amagi mamangda Russia na Kievta chap manaba maongda attack tawduna mi kungani pan hatkraba matungdani haukiba tha khara sida Russian Force na kilometer lising amarom sangba front line da attack chathaduna Ukraine gi lam lausinaba kanna honare adubu chauna mai pakpadi ngamdri haina Institute for Study of War na phongdorkre Russian Force na training pingthina tawdana infantry gi matengna landana ba honare maseda Ukraine Force na drone sizinaduna masanga thokpagi thabak tawri haina Washington da base tawba Institute asina phongdoki
अरोइबदा मरुइबा पाउ मुकन पिजरी एनी कुके ट्रैप्स असे मणिपुर के एसटी लिस्ट की लौथोकनाबा मिनिस्ट्री ऑफ ट्रैवल अफेयर्स ता तक्सिनख्रे मणिपुरी ऑटोनोमस काउंसिल अमा सेमियो हाइदुना असम की चीफ मिनिस्टर हिमंता बिस्वा शर्मादा मेमोरेंडम पिसिनख्रे नागा ताबा मफम सिंगदा अनसमना लेंगा की लोइसंग सिंग थिंजिनबगी खोंजंग चंगसिनबा होख्रे अमदी सेक्यूरिटी फोर्स ना सेनकाई थुमखाइदा चेनाबनी हाइबा तोंगान तोंगान बा लालहौलु की एटिक केदर क्या फगतख्रे हौजिकी ओइना ममी टीवीन संदोकचबा मणिपुरी पाउ मतांग सिदा लोइसिनजरे मखा ताबा पाउगी दमक मियेंग तादुना लैबियु।